Matam amada babaga dadaga yam kan khidaine haujikti thona pumba mangkrabra utlo matam amada phakhiba thona do matam amada asonba upai leitrabagi mafamda thona yam phakhiba dai haujikti nakhoi gi lamba chaba lagle matam sida thona do utlo egi mit mang sida utlo hauji phawba kari tawrige lamba chaba uraga kirabra ai khangi dada ka baba ka di ason bagi mafamda thona phabane lamba chaba uradi kiduna chele natra Rio amadi Ranjit Premika gi wahai tu tabada khangba ngamlakte masadu asawbana mai hore Rio amadi Ranjit mamittu I ka ba makhai sauri Rio na phai mapwa maja anima amata khaktana loisinge Rio yam sauna thokki Premika di magi kada kaptuna leirami matamna asum haukhibana Premika nupa haiba jasi mahaki punsida thajaba leitre asumna numit 8 nimuk haukhre after 7 days mangalna call tawraktuna Premika da amuktang unasi hairakhi matamduda Premika mangalgi wabu amata tabi khidre mangalbu waraubana Premika gi mathau amani mangalna call hanjil tawrai adubu Premika call ring adu receive tawramde aduga aroibada phone du switch off thami matam aduda machanuppi gi kada mapa Ranjit changlai Ranjit na ipagi bema karisu khanganu se makhoi gi masa khaktaro matik chari base aigi ichasu karisu watena makhoi dagi hena matik chaba kaya ama leiri bane makhoi gi mamangda matik chaba nupa amada ichabu chauna lohongani baba gi su khangna chanaba matik chaba imanaba kaya gi macha kaya ama leiri bane makhoi na mamau oijagena kaya ama hairi bane Premika na baba yare aigi lohongbagi wari se toklasi Ranjit na ichagi kari wat kani mapa ayama asuk chauna leiri basidi asuk usittaba makhoi gi mathakta ipa na matik chaba laman khumki gani aduga ichagi su makhoi dagi henba nupa amada Premika na baba ai mapok simagi yung panbagi wakhalda thadok charake nachabu warobi gano Ranjit na ipagi bema Ranjit chu machanupi gi khumdorakliba wahai sing adubu taruraga tawfam khangdana leiri asumna numit kharani haukraba matungni after 1 week Premika MU da magi department da lai matam aduda mangal Premika bu ngaiduna leirami Premika gari macha ama tongduna laklaga mahaki department tamna changlakpada mangalna Premika gi mamangda thachinduna lambi thali mangalna nangbu ngairamba kuirabane Premika na aigi lambi thado ai nangbu kanano haiba khangde aibu ngakpiyo haijage tawjabane ai nangi na tatpumna makhamle nangdi miyoi banate sari sa ayam lankre aibu amukta ngakpiyo yare ai nangi wa amata taba pamde ngasi aigi saktam se ahong manai wa saktam amane yare na tatpumna mak ai khangi nangdi sani sa aigi ifamda iran bisalam laga aibu miya mangda khongoi nabi banatra aibu lana lobi gana aigi soiba ran base amukta ngakpiyo ngakpi bahai base miyoi bagi mafamda thamgada balichat amane nangdi miyoi banate sani sa bigi na ngasisu aigi ifamda yetliba ko maduda nangna su thajari banatra bigi gi wafam nate bigi na yet khiba laite bigi ga karshu mari lainate adudi karige nangi baba amadi nangi nabungduni nang ai lohongbada makhoi na yet khiba laibra nungsi panthungda yet khiba lai karamna madu nangi na tat kiu haini tapthana ingna khanase hayo karamna makhoi na yet khi nangi asawbudo hana amukta tapthako aduga aigi wari sisita ai nangi wari adu taba lakpa nate hando aigi lambise hado wari ase tadaba yaroi lohongba kai khibagi maram adune nangi longnamdu tananaba aigi nakong pande tadaba yaroi Premika
sauningboy kapningboy tawduna mangalgi manaktagi jatki. Mangalna Premikabu tanaduna makhut paiduna yali. Premikana haduuse egi lambi thatkanu. Premikana mangalgi makhutu kanthoi tangai ngoda soklakanu. Mangalna ai bulana lawganu lohongba kaikhibagi wari yamna lay aduga lohongba su kai byaroi. Premikana pumnamak oidabani natane wari asi tadaba yaroi aduga wari asina nangi lohongba kaikhibagi senglaba maram ado oigani. Aisu aigi hek nungsiba masak khanglakpadagi khangnajaraklabi nangi haukiba punsida nungsiba lairakibagum aigisu nungsi wari ama lay. Premika mangalgi wahaysindu tarubada warauba mityeng aduna mangalgi mafamda yam warauna yenglai. Mangalna aigi nungsibi mahak ado aduki matik chamjai ingjai tapjai mahak ka aiga aduki mati thamoi sengna nungsinaki. Aikhoi anigi nungsi mari ase ahal laman yauna mipung khudingmak khangi yamna understanding lainana nongmata khanaba saunaba haibadu yaudana nungsi mari thamduna lakchaki. Adubu nongma maga aiga punna gari amada tongduna lakpada matamduda lambida angang mayam ama football sanarame. Football aduna lambi romda chenthoraki. Matamduda football adubu tanarakpa angang amana khanghaudana yamna nakna aigi gari mamangda cross tawsilaki. Matam aduda angang adubu soktanaba honabada control ngamhaudabadagi accident haibadu oiki. Matamduda mahak ngasisu hingli aigidamak lebli ainasu mahakkidamak lebli ai mahakka lohongani. Aduga karigidamak aduk chawba namthak ama nangna ifamda tawbiriba punsigi yum palaroi haina leijaramba aigi punsida asagi mayol asibu thadatpiduna nungsi haina ifamda karigidi kaihaubiramliba. Premika mitludagi ningamdabagi pirang lepa laitana sintharai. Taibangpan asida aibu thamoi sengna nungsibirambadi Sagar nahak khaktani. Ngasisu ai nangi nungsi maichak hangli Sagar. Premikagi mitludagi sintharakliba pirangna malem laimaida takhiba khanghaude. Mangalna aina nafamda matam khara time pass tawkhre aibu warauno. Premikana nangdi sane sa aigi phirepu nangna kaihanbikhi natra taibangpan asida Sagar nataba kanagumba amatagi wakhal khanba ngamdraba aigi wakhal amadi phirepu nangna namduna manghanbikhiba natra. Mangalna aibu nungsi haigano. Premikana panglaba thamoi matagi maran oijage ai kanadasu warauroi. Wahai aduga loinana Premika hik-hikablai. Mangalna maram ama lay aina nafamda kaihaukhibagi achauba maram ama. Premikana kari karamba maram nangi haigadaba pumba hayo aduga inaktagi thapna chatpikro amuhana unaba pamdre. Mangalna yai amuhana unaroisi ngasi unariba sina aroiba oisi yai adubu ngasidi asengba pumnamak haigani. Accident aduda aidi khong khutta khara sokpa natana thoina aruba oikhide. Adubu aigi thawai makni khanjaribi mahak adudi yamna aruba fibam amada laiki. Matam aduda emergency da blood darkar oiki. Adubu laibak thibadi numit ada blood bank ta lairiba blood sing adu chanaba blood amata phanglamde. Mikup aduda ai imanaba kaya dagi mateng neki. Adubu laibak thibadi upai amata lairamde pumnamak arembada taki. Wahai asiga loinana mangal tuminna laiki. Premikana makhadi kamdaukraba. Mikup aduda ai angauba haibado oiki ayam kapjaki. Upai di laikide apokpa baba imagi makhong phawba konduna babada mahaki punsibu kanbiyo haijaki. Babasu aigi itaw adubu yengba ngamjadaduna miludagi pirang sinthaduna babaga aiga konsinaduna kapminaki. Adubu aigi babasu macha aigi damaktani haiduna kariguma mateng amatasu pangbadi ngamlamde.
Mikup aduda aigi asa mangkhre. Ai tasengna hingningba faurakide. Mahakka loinana ai sangsar se thadoklage haina lepki. Aina isorda thamoi sengna khurumjaki. Karigumba aina mahakpu thamoi sengna nungsirabadi mahakpu amuktadi kanbiu haina nijaramlaga aigi upai leitraba mikup aduda asa pumna makairaduna rimski geta isa itomta gari mamangda chongsinduna sirage khana thoraki. Wahai aduga loinana mangal tuminna laiki. Premikasu mangalgi waridu tauraga tapna mapi sintharai. Aduga mangalgi mafamda premikana hangjarai. Kari taurage tuminna lairade. Awabasinggidamak tengbang binaba saudaba isor mahak asisu lairamboy. Matam aduda isorgi nongdamdagi aibu nupa amana gari mamangdagi chingthoraki. Aibu kanbiki aigi warida marup aduda pumnamak tamki. Laibak phabadagi marup adugi blood ka chanaramduna aigi thawai oiribi mahakki anauba mapok amada amuhana pokpeki. Wisiluraba mahakki misna anido pangthoraki. Matam aduda aigi harauba nungaibagi ngamkhai ado laikide. Punsigi asengba marup haibasidi awaba mikup aduda ningsingnaba amadi mateng pangbiba aduna oiramle haibase mayek sengna khanglaki achumba oiki. Nangi wari aduna haibadi hojikti mahak karisu tawdre asi natra. Madu achumbane mahak karisu tawdre. Masina maram oiraga nang aigi luhongba tokpa tabane asi natra. Madu makne aigi hongdra fire ai mahak aduga luhonggani. Premika lepa laitana mapi sintharai. Aidi nungsibagi mafamda hanjin hanjin maithirabini kanabusu nungsidaba tamlage. Yare nangsu chatkro nangi nungsibadi mai bakpa oirasano. Aidi maithirabini maithirabi. Makhol thongna kapi mangal noi. Nangbu karana maithire hairiba nangdi asengba nungsibada mai baklabini. Nangi miludagi sintharakliba pirangado mai bakbagi asengba nungsibagi khudamne. Ai kanagi suwa taningde amuhanasu kanagumbagi chirol tahanaba aigi pangal leitre. Nungsiba masak khangdana ai hinglagi. Yare ai makhadi taba pamdre. Premika mangalgi manaktagi chatki. Mangal honjal kalapna hairai. Mare nangna taningdrabanina ai karisu kaide. Ai kanano haibase masi matang sakhango. Aise Premika di hanna fawa yenglamdana milu piranga loinana asa kaina chatki. Matam aduda Premika bu tunglomdagi nupi amana kauraki. Nupi aduna Premika khonjal tabada Premika chatlambadagi khanglep lepduna mamay adu laithorakpada nupidu atai kanasu oiramdre. Rita oiduna lairambada Premika ngakna yenglai. Rita na Premika nahak chatkhiba yaroye. Premika na Rita nahaksu mafam asida. Rita na mahak ase aigi daloyane. Premika na Rita karino nangna hairibado mahaksi mangalne aigi ifamda minamduna aibu ikaiba piriba misak amane. Rita na ngasaidagi nakoy anina sanariba warido ay pumnamak tare. Premika na Rita aigi punsise nungsibagi lambida hanjin hanjin maithiraba misak amane. Aigi warise nangsu taredana aise nungsibada maithirabine. Rita na mahak ase nangi mangal nate mahaki maming Loya. Mahak ase aigi BF ne. Premika na Rita karino nang nahairibaduba. Rita na Premika nang magna asumna daloya ga mari leinarambase ai kari haigadabano khangdre ai nang buwarawe. Mangal na Rita na hairibase achumbane aise mahakki BF ni aduga mana aigi GF ni. Matam kayagi mamangdagi nungsi khongloi oina loinajarakhibi aigi punsi lambida chatminage khanjaribane. Ai nangi nafamda likhiba aigi nungsijabi ama lai haikibada ngasi nangi namangda leplibi nahakki namanabi Rita asini. Rita na asuklu na loina tinariba nangmagnasu aigi ifamdagi mahakpu mungi haina honaramlabako
Premikana khangludabana aina nahakki nafamda yetkhre masigidamak Rita nangna ibu ngakpiba ngamlaroidra Ritana aina nangbu ngakpibagi matamda yamna henkhre Premika Ritagi wahaidu tabada mapungning nungsirai haifam tawfam khangde Mangalna aidi Ritagi boroigedaba misakne Premika aisi nangi boroigedaba misaka dunate Ritana asengbane mahak ase aigi matam kayagi mamangdagi nungsilambida chatminaduna lakiba daloyane Premikana aina nangi nafamda matam khra yetkhre masigidamak aibu warobinu ko Ritana ngasidi ai nangi nafamda warawi ai nangbu saudabsu ngamde ngasise ikoi ahomgi marakta sapthoknagadaba wari yamna leiri Premikana aina khoi anigi marakta yelaroige aibu thajabiyo aigi thamoinasu aigi ifamda minamduna mangalgi saklo lawduna lakhibagidamak nangi daloyase ai waraudabadi ngamjade Premikana pumnamakse nangi naralne Premikana hoi pumnamakse aigi iral oirage adubu karigidama aigi ifamda minambiribano mangalgi saklo lawduna karigidamak laklibano Ritana adu ada khangde daloyase kaitanungda mangal oibe yaroi daloyase aigi bor oigedawriba misakne aduga nangasu nungsi mari leinaramlabako matam pumnamakta nangi fanaba siliba adugi mahaira ngasi aina fangliba ase Premikana hare pumnamakse aigi khanta hodaba wakhal amadi pumnamakna thohanbane pumnamak aigi iralne ngasidagi aibu lana lawbigano ai chalage Ritana madu yaroi ikoi homgi marakta samthoknagadaba wari kaya malairibane mafam asana tai khara sadre atopa mafam amada ninthijana wari se saruse Premikana aibu warobigano ai kanadasu yelaroi ai mafam asi thadoktuna chachakhrage amuk hanna nakhoi anigi mangda leplaroi Ritana nang chatkhiba yaroye Premika miluda pirangna thumhaladuna ikai nungsi yanajaba thamoi kaiba khangpham khangdraba matawga loinana kanagi suwata da chatki wakhalda thokliba thodok asibu mangla natraga taibangla haina khanjari Mangalna Premika nang amukta ngaikho Ritana Premika nang aikhoina haibase tararoi khalabra Premika wa machet amata khumdana chatki mahaki khongthang adu asum Rita amadi mangalgi maikaidagi thangdoraki wakaldana loyana mangalgi saklo lawduna haikiba wahising adu ningsingjari haukiba punsida sagarna nangbu nungsikhiba adumna ainasu chapmanana nangbu nungsibiba ngamgane nangnasu aibu sagarda nungsikhiba adumna nungsibiba ngamloidra adongi khangnajaba leirasu ai acharoi aduga karigumbada aina haijabase tabidana atopa kanagumba amagidama chatkhiba tarabadi madudi yaroiko ai nangidamak siba ngamgane aisu aigi punsise nangidamak mapoksimagi yumbal punsida adumak changlaroi haina leple Premika loyana haikhiba wahising adu ningsingduna mathamoida haijari pumnamakse tat oiramlabako nungsibada asuk minamlabako aina asum hingduna leiriba sikarigino wakhalda awaba polum puduna mahaki thangdorakliba khongthang adudi lepa leitri asum matam maduda loyana khon khara kalabna laurai fare nangna ikhoigi wase taroi khalabasu kaide adubu masi matangni takho ai mangal nate loya ngamba Premika tapna sonjai ngamba loya gi wahai adu dabada Premika chatlambadagi khanglep leptuna loya amadi Rita gi maikaida onsilai matam aduda loya adi Rita ga loinana loya gi I-20 adu start tawduna chatkhige tawi Premika loya amadi Rita gi manakta jangsinduna gari mamangda jangsinduna thali Premikana amukta ngaibikho loya amadi Rita su chatke tawrambadagi Premika gi wahaidu tabada gari start muthali Ritana kari amu walige
Premikana, nahak kanano, aingondda asengbado haibiyo. Nahakna haikiba, ngamba. Loyana, ai kari haikige? Asengbani Premika, ai mangal nate. Loya ne loya. Rita gina BF. Premikana, nahak kanano, asengbado, ai ki ifamda kanghalo. Loyana, ai loya. Premikana, ngamba haikibado kanano. Loyana, karino, nangi wakalna sumtaba oiramgani. Premikana, hauzik haikiba ming adubu, aigi wakalna. Loyana, aidi madugi mingdo pankide, nangi wakalna soidana oigani. Premikana, aigi wakalna. Ritana, nang yam hinjina khankre Premika, adu sarupudi gari tonglo chase. Premikana, kadhaida. Ritana, tongda tonglo se. Ritana, gari gi thong hangdoi. Premika bu singsili. Premika, tawfam khangdana, gari adu da kakhali. Loyana, gari adu start tawduna thaurai.